ꯋꯥꯈꯜꯅ ꯀꯃꯆꯣꯏ ꯃꯆꯣꯏ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯅꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯤꯡꯁꯤꯡꯕ ꯃꯥꯅꯒ ꯊꯣꯏꯗꯣꯛꯅ ꯃꯁꯛ ꯃꯆꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝ ꯑꯗꯨꯃꯛ ꯌꯥꯎꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡꯗꯨ ꯀꯨꯏꯅ ꯆꯠꯇꯦ꯫ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯃꯃꯥꯁꯨ ꯍꯔꯥꯎꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯏꯃꯥ꯫ ꯃꯃꯥ ꯂꯩꯃ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡꯗꯨ ꯃꯃꯣꯟ ꯇꯧꯖꯩ, ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ꯫ ꯍꯜꯂꯣ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯏꯆꯥꯕꯨ ꯇꯨꯝꯂꯕ꯭ꯔꯣ? ꯇꯨꯝꯗ꯭ꯔꯤ ꯏꯃꯥ, ꯁꯨꯝ ꯐꯝꯂꯝꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯆꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯆꯥꯔꯦ꯫ ꯅꯁꯥꯗꯤ ꯀꯝꯗꯧꯔꯤ? ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯅꯪ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯁꯣꯜꯂꯝꯕꯅꯤ꯫ ꯍꯤꯗꯥꯛꯀꯤ ꯃꯅꯤꯟꯅ ꯇꯨꯝꯊꯈꯤꯕꯇ ꯉꯥꯏꯔꯤ꯫ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯈꯨꯝꯗꯦ꯫ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯃꯃꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨ ꯑꯁꯨꯝ ꯇꯥꯕ ꯃꯉꯥꯏ꯫ ꯃꯆꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯃꯥꯅ ꯋꯥꯗꯨ ꯈꯔ ꯊꯩꯗꯣꯛꯂꯒ, ꯕꯣꯕꯣꯒꯕꯨꯗꯤ ꯉꯁꯥꯏꯅ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯃꯁꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯃꯥ? ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯄꯥꯕꯨꯡꯒꯤ ꯃꯔꯝꯗ ꯊꯣꯏꯕꯤꯅ ꯍꯪꯕ꯫ ꯃꯇꯝ ꯀꯨꯏꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯥꯞꯅ ꯂꯩꯔꯨꯔꯒ ꯉꯁꯤꯗꯤ ꯃꯆꯥꯅ ꯏꯊꯥ ꯊꯥꯖꯗ ꯃꯄꯥꯕꯨ ꯍꯪꯂꯛꯄꯁꯤꯗ ꯃꯃꯥ ꯂꯩꯃꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ꯫ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯔꯤ꯫ ꯍꯥꯔꯠ ꯁꯣꯟꯕꯁꯤꯗ ꯃꯁꯥꯗꯤ ꯍꯥꯟꯅꯒꯨꯝ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅꯗꯤ ꯐꯒꯠꯂꯦꯗ꯫ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧ ꯍꯥꯏꯗꯅ ꯉꯁꯥꯏ ꯌꯥꯝ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯪꯅ ꯐꯣन ꯇꯧꯔꯛꯏ ꯍꯥꯏꯕꯗ ꯌꯥꯝ ꯍꯔꯥꯎꯔꯅꯤ ꯍꯌꯦꯡ ꯑꯌꯨꯛꯇꯤ꯫ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯋꯥꯔꯧꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯧꯕ ꯉꯝꯒꯅꯤ? ꯃꯄꯥꯅ ꯃꯥꯕꯨ ꯐꯣꯟ ꯇꯧ ꯍꯥꯏꯔꯝꯃꯤ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯍꯧꯒꯠꯂꯀꯥꯟꯗ ꯍꯌꯦꯡ ꯐꯣꯟ ꯇꯧꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ, ꯇꯧꯔꯛꯀꯦ ꯇꯧꯔꯛꯀꯦ꯫ ꯅꯄꯥꯁꯨꯅꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯤ ꯃꯁꯥꯁꯦ ꯈꯔ ꯀꯛꯀꯗꯧꯕ ꯃꯥꯜꯂꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯁꯥꯅ ꯍꯟꯒꯅꯨꯀꯣ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯏꯆꯥꯁꯤꯗꯤ꯫ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯝꯅꯕ ꯇꯧꯔꯒꯦ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯖꯔꯣ꯫ ꯃꯃꯥꯒꯤ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯊꯣꯏꯕꯤ ꯑꯆꯧꯕ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯥꯊꯗꯨꯅ ꯂꯦꯞꯂꯒ ꯏꯪꯅ ꯉꯥꯜꯂꯤꯕ ꯊꯥꯕꯜ ꯃꯥꯕꯨ ꯈꯣꯏꯗꯥꯅ ꯌꯦꯡꯂꯤ꯫ ꯊꯥꯕꯜꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯖꯃꯥꯗꯤ ꯂꯩꯆꯤꯜꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖ, ꯅꯪꯁꯨ ꯑꯩꯕꯨ ꯎꯅꯤꯡꯗꯕ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯂꯒ ꯅꯪꯅ ꯂꯩꯆꯤꯜ ꯃꯔꯨꯝꯗ ꯂꯣꯠꯄꯗꯤ ꯅꯪꯁꯨ ꯃꯥꯒꯨꯝꯅ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ? ꯃꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯕꯒ ꯑꯍꯤꯡ ꯆꯨꯞꯄ ꯅꯪꯁꯨ ꯂꯣꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ? ꯅꯉꯥꯜ ꯈꯖꯤꯛꯇ ꯐꯥꯎꯕ ꯎꯊꯣꯛꯂꯔꯣꯏ ꯅꯤꯡꯂꯕ꯭ꯔꯥ? ꯀꯤꯖꯕ꯭ꯔꯥ ꯑꯩꯁꯦ ꯏꯅꯛ ꯅꯛꯂꯒ ꯅꯪꯁꯨ ꯃꯥꯒꯨꯝꯅ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯅ ꯏꯄꯥꯏꯕ ꯄꯣꯛꯄ꯭ꯔꯥ? ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯁꯨ ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯅ ꯆꯠꯂꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯅ ꯑꯃ, ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯅ ꯑꯃ꯫ ꯋꯥꯔꯤ ꯈꯛꯇ ꯈꯦꯠꯅꯕ ꯅꯠꯇꯦ, ꯋꯥꯍꯩ ꯋꯥꯇꯥ, ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅ ꯈꯦꯠꯅꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯥꯗꯤ ꯑꯄꯪꯕꯤꯅꯤ, ꯏꯉꯥꯎ ꯉꯥꯎꯖꯕꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯩꯕ, ꯇꯨꯡꯒꯤ ꯄꯣꯔꯝ ꯎꯕ ꯉꯝꯕ ꯂꯟꯆꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯃꯥꯕꯨ ꯈꯪꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯍꯥꯏꯅꯔꯅꯤ ꯂꯟꯆꯥ ꯉꯥꯎꯔꯦ ꯍꯥꯏꯅ꯫ ꯉꯥꯎꯁꯨ ꯉꯥꯎꯔꯕꯅꯤ, ꯉꯥꯎꯔꯣꯏ ꯍꯥꯏꯔꯕꯁꯨ ꯅꯝꯗꯅ ꯉꯥꯎꯍꯟꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯃꯈꯨꯠ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯨꯡꯁꯤꯜꯂꯒ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯄꯤꯊꯛꯇꯦ ꯍꯥꯏꯕ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ꯫ ꯐꯣꯟꯗ ꯋꯥꯔꯤꯗꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯥꯏꯅꯈ꯭ꯔꯦ ꯊꯃꯣꯏ ꯑꯅꯤꯅꯗꯤ ꯌꯥꯅꯈ꯭ꯔꯦ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯣ꯫ ꯂꯟꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜ ꯈꯖꯤꯛ ꯈꯜꯂꯤ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯁꯥꯐꯣꯡꯂꯔꯣꯏ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯂꯟꯆꯥꯅ ꯊꯣꯏꯕꯤꯕꯨ ꯅꯥꯀꯣꯏꯅꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯗꯨꯗꯤ ꯂꯝꯍꯦꯟꯕꯤ ꯑꯣꯏꯕꯅ ꯂꯟꯆꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯄꯨꯝꯅꯃꯛ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯂꯛꯇꯦ꯫ ꯂꯟꯆꯥꯒꯤ ꯋꯥꯈꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯟꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯈꯨꯗꯤꯡ ꯂꯟꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯤ꯫
ꯂꯟꯆꯥꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯁꯨ ꯌꯥꯡꯈꯠꯂꯤ꯫ ꯃꯉꯥꯎ ꯊꯤꯕꯤ ꯊꯝꯃꯣꯏ ꯑꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯕꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯟꯆꯥꯕꯨ ꯊꯦꯡꯅꯗꯅꯕ ꯃꯥꯕꯨ ꯎꯔꯒ ꯊꯃꯣꯏ ꯃꯍꯤ ꯆꯦꯟꯒꯅꯤ ꯄꯥꯈꯠꯄꯅ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯇꯦ꯫ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯁꯤ ꯊꯣꯏꯕꯤꯒ ꯉꯥꯟꯊꯣꯏꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯦ꯫ ꯉꯥꯟꯊꯣꯏꯅ ꯂꯥꯛꯂꯒ ꯇꯤꯟꯅꯕ ꯅꯠꯇꯅ ꯊꯣꯏꯕꯤꯅꯗꯤ ꯆꯠꯇꯦ꯫ ꯅꯨꯡꯊꯤꯜ ꯑꯃ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯊꯣꯏꯕꯤ, ꯑꯩꯈꯣꯏꯗ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯂꯩꯍꯧꯏ, ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯂꯥꯛꯑꯔꯣꯏꯒꯦ꯫ ꯊꯣꯏꯕꯤꯅ ꯍꯟꯗꯛ ꯃꯔꯛ ꯑꯩ ꯂꯥꯛꯂꯔꯣꯏꯒꯦ, ꯆꯪꯉꯛꯑꯔꯣꯏꯒꯦ ꯍꯥꯏꯔꯤꯕꯁꯤ ꯈꯔ ꯇꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯩꯅꯗꯕ ꯃꯥꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯕꯁꯤꯗ ꯉꯥꯟꯊꯣꯏꯅ "ꯊꯣꯏꯕꯤ, ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕꯅꯤ, ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ꯫ ꯑꯗꯣ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ꯫ ꯀꯩꯒꯤꯅꯣ?" "ꯀꯩꯝ ꯇꯧꯗꯦ." "ꯑꯗꯨꯒ ꯀꯩꯗꯧꯕꯩ ꯆꯠꯅꯤꯡꯗ꯭ꯔꯤꯕ?" "ꯀꯩꯝ ꯇꯧꯗꯦ ꯃꯤ, ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏꯅꯤ." "ꯅꯪꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯩꯅ ꯈꯛꯇꯪ ꯅꯪ ꯊꯤꯟꯅꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ?" "ꯑꯗꯨꯏ ꯋꯥ ꯅꯠꯇꯤꯌꯦ ꯉꯥꯟꯊꯣꯏ." "ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ? ꯑꯩ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯆꯤꯡꯅꯔꯛꯏ." ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤ ꯄꯥꯈꯠꯆꯅ "ꯑꯣ, ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ." "ꯅꯪꯒꯤꯁꯦ ꯑꯩꯒ ꯇꯤꯟꯅꯕ ꯇꯜꯂꯕꯣ? ꯁꯦꯡꯅ ꯍꯥꯏꯌꯨ ꯊꯣꯏꯕꯤ." "ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯉꯥꯟꯊꯣꯏ." ꯉꯥꯟꯊꯣꯏꯗꯤ ꯅꯍꯥꯟꯗꯒꯤ ꯁꯥꯎꯅꯤꯡꯕ ꯈꯖꯤꯛ ꯍꯧꯔꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯉꯥꯟꯊꯣꯏ ꯍꯣꯏꯗ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯅꯤ ꯍꯥꯏꯈꯤꯕꯗꯨꯁꯨ ꯆꯥꯅꯈꯤꯗ꯭ꯔꯦ꯫ ꯆꯦꯅ ꯂꯩ ꯁꯥꯔꯒ ꯒꯝꯂꯥ ꯁꯦꯝꯒꯅꯤ ꯍꯥꯏꯅꯕꯗꯨꯁꯨ ꯁꯦꯝꯗ꯭ꯔꯤ꯫ ꯁꯝ ꯈꯣꯏꯍꯜꯂꯒ ꯐꯣꯇꯣ ꯅꯝꯁꯤ ꯍꯥꯏꯅꯕꯗꯨꯁꯨ ꯅꯝꯗ꯭ꯔꯤ꯫ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ, ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ, ꯑꯩ ꯈꯪꯉꯤ." ꯊꯣꯏꯕꯤ ꯂꯣꯠꯐꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯀꯔꯝꯅꯗꯤ ꯍꯥꯏꯒꯅꯤ? ꯅꯕꯨꯡꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯕꯨꯡꯒꯨꯝ ꯈꯟꯕ ꯉꯝꯗꯦ, ꯃꯥꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯅ꯫ ꯀꯔꯤꯒꯨꯝꯕ ꯉꯥꯟꯊꯣꯏꯗ ꯍꯥꯏꯔꯨꯔꯒ ꯇꯊꯤ ꯆꯩꯔꯛꯂꯒꯗꯤ ꯀꯔꯝꯅ ꯏꯀꯥꯏꯕ ꯈꯥꯡꯒꯅꯤ? ꯃꯔꯝꯁꯨ ꯈꯪꯖꯗꯕ ꯉꯥꯟꯊꯣꯏꯗꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯝ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ "ꯐꯔꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯅꯣꯏꯗ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ." "ꯉꯥꯟꯊꯣꯏ, ꯉꯥꯏꯈꯨꯑꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯃꯈꯥ ꯇꯥꯔꯔꯣꯏ." ꯉꯥꯟꯊꯣꯏꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗꯣ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯉꯥꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯐꯥꯏ꯫ "ꯑꯗꯨꯏ ꯅꯠꯇꯦꯕ." "ꯑꯗꯨꯗꯤ ꯀꯩꯅꯣ?" ꯉꯥꯟꯊꯣꯏ ꯁꯥꯎꯕꯗꯤ ꯍꯟꯗ꯭ꯔꯤ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯁꯨꯛꯇꯣꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯐꯝꯊꯈꯤ꯫ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯉꯥꯟꯊꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ "ꯍꯥꯏꯔꯨ, ꯀꯩꯗꯧꯔꯒꯦ?" "ꯑꯩꯅ ꯍꯥꯏꯔꯒ ꯅꯪ ꯑꯃꯨꯛ ꯁꯥꯎꯒꯗꯣꯏꯔꯣ?" ꯌꯥꯝꯅ ꯀꯤꯖꯅ ꯍꯪꯂꯛꯄꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯀꯩꯁꯨ ꯁꯥꯎꯔꯣꯏ ꯍꯥꯏꯕꯒꯨꯝ ꯈꯪꯍꯜꯂꯤ꯫ "ꯑꯗꯨꯗꯤ ꯄ꯭ꯔꯣꯃꯤꯁ." "ꯍꯣꯏꯕ, ꯁꯥꯎꯔꯣꯏꯕ, ꯄ꯭ꯔꯣꯃꯤꯁ." "ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ, ꯐꯖꯅ ꯋꯥꯁꯧ." "ꯍꯦꯛ ꯁꯥꯎꯕꯗꯅꯦ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯗꯨꯗ ꯃꯥꯔꯛ ꯅꯦꯝꯅ ꯂꯥꯛꯄ ꯑꯣꯏꯒꯦ." "ꯑꯁ, ꯀꯩ ꯋꯥꯁꯛꯅꯣ ꯑꯗꯨꯕꯣ? ꯂꯥꯛꯁꯨ ꯂꯥꯛꯑꯣꯏ, ꯆꯦꯗꯤꯅ ꯍꯥꯟꯅ ꯈꯣꯠꯄ ꯂꯣꯏꯔꯝꯃꯅꯤ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯋꯥꯁꯛꯈ꯭ꯔꯦ, ꯀꯩꯅꯣ ꯍꯥꯏꯔꯣ." "ꯉꯥꯟꯊꯣꯏ, ꯏꯕꯥꯅꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯁꯦꯡꯕꯩꯔꯥ? ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯌꯨ." ꯊꯣꯏꯕꯤ ꯃꯤꯍꯨꯜ ꯑꯗꯨ ꯆꯣꯡꯉꯤ, ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ ꯃꯤꯀꯨꯞ ꯑꯗꯨꯗ꯫ ꯉꯥꯟꯊꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯆꯤꯁꯨ ꯂꯦꯡꯗꯦ, ꯃꯃꯥꯏꯁꯨ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯜꯂꯤ, ꯃꯃꯤꯠꯁꯨ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯄꯥꯈꯠꯅ "ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ? ꯀꯩꯒꯤ ꯀꯞꯀꯦ ꯇꯧꯔꯤꯅꯣ? ꯏꯕꯥꯅꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ, ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦ? ꯑꯩꯕꯨ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯇꯤꯟꯅꯈ꯭ꯔꯒꯦ?" "ꯑꯩꯁꯨ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯇꯤꯟꯅꯅꯤꯡꯗꯦ, ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯉꯥꯟꯊꯣꯏ." "ꯑꯗꯨꯒꯤꯔꯣ ꯀꯞꯄꯤꯗꯣ?" "ꯅꯠꯇꯦ." "ꯑꯗꯨꯗꯤ ꯀꯩꯒꯤ?" "ꯉꯥꯟꯊꯣꯏ, ꯅꯪ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ꯭ꯔꯥ?" ꯊꯣꯏꯕꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯇꯥꯗꯦ꯫ ꯃꯨꯟꯅ ꯈꯜꯂꯒ "ꯑꯃꯨꯛ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯗꯨꯗꯤ ꯈꯪꯗꯦ. ꯑꯗꯣ ꯀ꯭ꯔꯁ ꯊꯝꯕꯁꯨ ꯆꯤꯡꯗꯣꯏꯔꯣ? ꯅꯠꯇꯦ, ꯀ꯭ꯔꯁꯇꯤ ꯇꯣꯡꯉꯥꯜꯂꯤ. ꯅꯨꯡꯁꯤꯕ ꯈꯪꯕ꯭ꯔꯥꯕ? ꯈꯪꯗꯦ. ꯅꯪ ꯈꯪꯉꯕ ꯊꯣꯏꯕꯤ? ꯅꯪ ꯅꯨꯡꯁꯤꯕ ꯂꯩꯔꯕꯣ? ꯅꯨꯡꯁꯤꯕꯒꯤ ꯂꯩꯅꯥ ꯀꯥꯏꯗꯣ ꯅꯪ ꯅꯥꯔꯕꯕ? ꯉꯥꯟꯊꯣꯏ ꯃꯃꯤꯠ ꯃꯅꯥꯛꯀ ꯂꯥꯎꯊꯣꯛꯂꯒ ꯍꯪꯉꯛꯄꯅꯤ. ꯊꯣꯏꯕꯤꯗꯤ ꯍꯥꯏꯕꯁꯨ ꯍꯧꯔꯨꯒꯨꯝ ꯇꯧ, ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗꯒꯨꯝ ꯇꯧ, ꯃꯊꯥ ꯁꯥꯏ.
ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤ ꯅꯪ ꯕꯣꯔꯤꯁꯇꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯔꯕꯣ ꯑꯁ ꯀꯗꯥꯏꯗꯩ ꯕꯣꯔꯤꯁꯅꯣ ꯑꯗꯨꯗꯤ ꯀꯅꯥ ꯑꯇꯣꯞꯄ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯩꯔꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔ ꯑꯗꯨꯁꯨ ꯅꯠꯇꯦ ꯁꯤꯅꯤꯌꯔꯒꯤ ꯗꯥꯙꯤꯔꯥꯖꯇꯨꯁꯨ ꯅꯠꯇꯕ ꯃꯥꯅ ꯅꯪ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯗꯨꯗꯤ ꯃꯤꯅ ꯏꯄꯥꯝꯕ ꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯃꯤꯍꯨꯜ ꯃꯁꯤꯡ ꯍꯦꯟꯅ ꯆꯣꯡꯍꯜꯂꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯑꯗꯨꯏ ꯃꯤꯗꯣ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯀ꯭ꯂꯥꯁꯃꯦꯠꯁꯨ ꯅꯠꯇꯦ ꯍꯥꯏ ꯁꯤꯅꯤꯌꯔꯁꯨ ꯅꯠꯇꯦ ꯍꯥꯏ ꯀꯅꯥꯅꯣꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯉꯥꯟꯊꯣꯏꯗꯤ ꯃꯀꯣꯛ ꯉꯥꯎꯔꯦ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯤꯍꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯕ ꯃꯇꯧ ꯑꯁꯤ ꯊꯣꯏꯕꯤꯒꯤ ꯍꯧꯅꯕꯤꯅꯤ ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯦ ꯏꯆꯝ ꯆꯝꯊꯣꯛꯅ ꯍꯥꯏꯔꯦ ꯂꯣꯏꯔꯦꯍꯦ ꯑꯗꯣ ꯅꯤꯄꯥꯗꯨꯕꯨ ꯅꯪꯅ ꯀꯥꯏꯗ ꯊꯦꯡꯅꯕꯅꯣ ꯃꯪꯗ ꯄꯨꯔꯥ ꯕꯦꯔꯥꯅꯤꯅꯦ ꯅꯪꯗꯤ ꯃꯪꯗꯧꯕ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯌꯥꯕ꯭ꯔꯣ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯐꯥꯎꯈ꯭ꯔꯦ ꯅꯨꯡꯁꯤꯔꯔꯣꯏ ꯍꯥꯏꯕꯁꯨ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯗꯤ ꯃꯁꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯪꯒꯤ ꯃꯪꯒꯤ ꯍꯤꯔꯣꯗꯣ ꯃꯁꯛꯀꯤ ꯋꯥꯗꯤ ꯐꯖꯈ꯭ꯔꯖꯥꯅꯤ ꯃꯁꯛꯇꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯅꯨꯄꯥ ꯃꯥꯟꯕ ꯉꯥꯟꯊꯣꯏ ꯁꯥꯎꯅꯤꯡꯂꯝꯕꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯏ ꯐꯥꯒꯤ ꯑꯣꯟꯊꯣꯛꯇꯨꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯪꯒꯤ ꯍꯤꯔꯣꯗꯣ ꯑꯝꯇ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯑꯩꯁꯨ ꯈꯪꯅꯤꯡꯉꯦꯕ ꯑꯗꯨꯒꯅꯦ ꯑꯩꯅ ꯄꯥꯝꯗꯕ ꯁꯛꯇꯥ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯊꯣꯏꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯔꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯅꯕꯨꯡꯕꯨ ꯄꯥꯝꯗꯦ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯉꯣꯏꯗꯕ ꯈꯛꯇꯅꯤ ꯊꯣꯏꯕꯤꯅ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯥꯏꯔꯣꯕ ꯑꯩꯁꯨ ꯍꯣꯔꯦꯟ ꯃꯪꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥꯒ ꯎꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯦ ꯍꯥꯏꯔꯛꯑꯣ ꯑꯗꯨꯕꯨꯔꯣ ꯃꯤꯗꯣ ꯋꯥꯡꯉꯦ ꯍꯩꯠꯁꯦ 5.9 ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯀꯨꯆꯨꯗꯤ ꯀꯨꯂꯩ ꯀꯨꯆꯨꯅꯤ ꯑꯗꯨꯅꯁꯨ ꯍꯦꯜꯂꯤ ꯅꯨꯄꯥ ꯊꯣꯛꯄ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯒꯟꯗꯦ ꯇꯣꯏꯅꯁꯨ ꯅꯣꯛꯇꯦ ꯑꯗꯨꯕꯨ ꯃꯔꯛꯇ ꯃꯥꯅ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯛꯄꯗꯨꯗꯤꯅꯦ ꯑꯩꯗꯤ ꯇꯨꯔꯦ ꯈꯣꯟꯖꯦꯜꯁꯨ ꯏꯔꯨꯝ ꯂꯨꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯃꯥꯒꯤꯗꯣ ꯃꯔꯛꯇꯗꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯁꯨ ꯃꯥꯜꯂꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯉꯥꯎꯍꯟꯕ ꯑꯩꯅ ꯉꯥꯎꯔꯦ ꯍꯥꯏꯕꯁꯨ ꯃꯁꯥꯁꯨ ꯈꯪꯖꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯌꯦꯡꯁꯤꯟꯅꯒꯗꯕ ꯁꯥꯕꯁꯨ ꯌꯥꯝ ꯍꯩ ꯃꯇꯧꯗꯤ ꯏꯃꯥꯟ ꯃꯥꯟꯗꯅ ꯃꯔꯛꯇꯁꯨ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯒ ꯃꯔꯛꯇꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯃꯍꯤ ꯆꯦꯜꯍꯟꯕ ꯃꯈꯩ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯁꯨ ꯍꯩ ꯃꯁꯤꯗꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯤꯁꯦ ꯃꯁꯤꯗꯅꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯄꯨꯔꯥ ꯑꯁꯦꯡꯕꯗ ꯊꯦꯡꯅꯕꯗꯧꯅ ꯅꯨꯡꯁꯤꯍꯜꯂꯦ ꯉꯥꯟꯊꯣꯏꯗꯤ ꯄꯨꯡꯆꯝꯅꯤ ꯑꯗꯨꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕꯗꯣ ꯃꯤꯁꯛꯇꯨ ꯃꯕꯨꯡꯅꯤ ꯍꯥꯏꯕꯒ ꯈꯟꯖꯤꯜꯂꯨꯕ ꯅꯠꯇꯦ ꯊꯣꯏꯕꯤꯅ ꯗꯦꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯕꯗꯨ ꯃꯥꯒꯤ ꯃꯤꯠꯇ ꯑꯇꯣꯞꯄ ꯑꯃꯅꯤ ꯎꯔꯤꯕꯗꯨ ꯃꯁꯛꯇꯤ ꯈꯪꯗ ꯑꯩꯒꯤ ꯃꯤꯍꯨꯜ ꯃꯁꯤꯡ ꯍꯦꯜꯍꯜꯂꯤꯕꯁꯦ ꯃꯥꯅꯅꯤ ꯉꯥꯟꯊꯣꯏ ꯍꯟꯗꯛꯃꯛꯇꯤ ꯌꯥꯝꯅ ꯀ꯭ꯌꯨꯔꯤꯌꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯏꯕꯤ ꯅꯪꯒꯤꯁꯦ ꯁꯣꯜꯅꯠ ꯀꯥꯏꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯕꯣ ꯑꯗꯨꯕꯨ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥꯅ ꯉꯥꯏꯌꯣ ꯍꯥꯏꯔꯤꯕꯁꯦ ꯆꯍꯤ 100 ꯑꯣꯏꯔꯕꯁꯨ ꯑꯩ ꯉꯥꯏꯕ ꯉꯝꯒꯅꯤ ꯀꯩꯅꯣ ꯃꯪꯗꯁꯨ ꯋꯥꯔꯤꯒ ꯁꯥꯟꯅꯕ꯭ꯔꯣ ꯉꯥꯏꯌꯨ ꯀꯥꯏꯅꯒ ꯍꯥꯏꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯃꯇꯝ ꯆꯥꯕ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯑꯣꯡꯅꯤ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯉꯥꯟꯊꯣꯏꯗꯤ ꯀꯔꯤꯅꯨꯡꯒꯤ ꯊꯣꯏꯕꯤꯗ ꯋꯥꯔꯤꯁꯤ ꯍꯪꯂꯨꯕꯅꯣ ꯈꯜꯂꯤ ꯋꯥꯔꯤꯗꯣ ꯑꯋꯣꯏꯕ ꯑꯣꯏꯅ ꯈꯟꯖꯤꯟꯗꯦ ꯊꯣꯏꯕꯤꯒꯤ ꯍꯧꯅꯕꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯋꯥꯈꯜꯗ ꯁꯥꯒꯠꯂꯒ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯂꯣꯏꯔꯦꯍꯦ ꯊꯣꯏꯕꯤ ꯅꯪ ꯉꯥꯎꯔꯦꯀꯣ ꯅꯪ ꯑꯁꯦꯡꯀꯤ ꯉꯥꯎꯔꯦ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯗꯣꯛꯇꯔꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯉꯥꯟꯊꯣꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯤꯕꯗꯨꯗ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯁꯨꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯅꯪꯒꯤꯁꯦ ꯑꯩꯅ ꯈꯟꯕꯗ ꯂꯥꯏꯔꯤꯛ ꯄꯥꯃꯟꯕꯒꯤ ꯅꯀꯣꯛ ꯆꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯄꯥꯔꯒ ꯂꯥꯏꯔꯤꯛꯀ ꯇꯥꯛꯄꯤꯔꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛꯀꯤ ꯑꯦꯗꯤꯛꯁꯟꯗꯣ ꯅꯪꯉꯣꯟꯗꯁꯨ ꯌꯧꯕ ꯃꯥꯜꯂꯤ ꯅꯣꯏꯕꯥꯅꯤꯃꯛ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯗꯣꯛꯇꯔꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨꯅꯦ ꯍꯟꯗꯛ ꯃꯔꯛ ꯃꯆꯤ ꯅꯣꯛꯐꯦꯠ ꯌꯥꯝ ꯇꯧꯕꯅꯤ ꯌꯥꯝ ꯆꯥꯟꯅꯖꯩ ꯉꯥꯎꯔꯦ ꯍꯥꯏꯕꯗ ꯉꯥꯟꯊꯣꯏꯅ ꯖꯤꯔꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯊꯣꯏꯕꯤ ꯕꯣꯇꯜ ꯍꯥꯡꯗꯣꯛꯇꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯔꯝꯕꯗꯨ ꯈꯪꯍꯥ ꯍꯥꯏ ꯑꯗꯣ ꯂꯞꯁꯤꯛꯇꯣ ꯅꯥꯕ ꯐꯅꯕ ꯑꯩꯈꯣꯏꯗ ꯆꯠꯂꯒ ꯑꯋꯥꯊꯕꯤ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯩ ꯇꯜꯂꯦ
Sumaina phamang kolaga layadi nangi mangi hero do asengbadaga chongthorakani ka haibraba hogolo nangi mangi soulmate to lambi daga thengnabra thirusilo hogolo mi thoibi nangbo ngan thoina namdana thoibi bu chingduna imungdagi puthokre thoibi shungan thoigi moong aduda yararoi khan tallabasu tanna lakmine get yoramdai adawaida thoibi chap lepi ngan thoi awa thoibi do chabagi mahutta fast food da chicken chow ina charuse as nungsa sida imana su hojik thoke haiba yaroi akhoi da awa thoibi oina charuse yam hawbani nang pizage na thawenki khoi ta model oina chathokanu na hairamini ibani gini bado thiruse hainari dudi imungda leithodi kamaina thengna doiba adu oiragana gate sida satin khallaga phamag leirase hairo chokri ka thangdoaga sono angaubi jangislo ngan thoina thoibi gi khudang paiduna chunglingai lanchana gate hangdoktuna thoklakpada thoibi do khangpra khek khangi mihul masing hen khre thoibi lanchada thamliba mit inga dusu hongdokte maro lon ba man ba mit yengda yengduna lei ngan thoidi khangjoba nate icham chamna tamo kaidanu asida nibani se kedoriba thoibi gi kaino ma sungairamani lancha thoibida haifet yenglei adubu thoibina mamai lei thoktuna makhuna laibakta nungsa khanbagum leibadu ubada ngan thoidon sinnaga kana ngairiba miyama kana gime thoibigi thoibi ngan thoida bakhatna haire aigi kana mi kaida ngairiba nungna ngairushina thoklaga adu nangi na dro ngairise lancha kadomdagino khangde aduk ingtapani padu mamai ga dukhang suk suk laga khonjali lum thana haire yumjum lancha gi matawaduda animak hoi mai haida domina changre lancha su ani duna changkhrabu mato phana kuina gate mapanduda makhwanga met laga kananu lakadauri besikhan leptuna le mi ngai kainaga kananu bu ngai rise thoibi ngan thoigi kada changlaktuna phamungda khangpham phamthai matha sana haire as noi tamolana soidana lana khalamani akhoi tamo sema tanjadi ko as maidi kamain tawni kashu pukti khalloida chumna sum imanabi mangai bani haira loire thajarani yamna nangi ngasai gi khwai duga adu oiragana akhoi tamo da hairaga tamo bu thela sirami da as adu tawradi aidi loire kai kai dagi plan mayam nang thoi tamodi ni pani na mamana ba mayam ma khangnabani thibada hena laidau mali ai ngamara yar singi wasi to ase horen dagi mangdagam do jaroi singabo sing phare phare dodi ngawbudo halloko nuksibagi lai su 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 ngan thoidi thoibida lairen masana lai phattaba tan thokpagum makhutuna kari karino khiktokpagi maongda sanari thoibi ngan thoigi matawaduda makha khumdre khara phagatra hairuraga hena matha saba haibadu oihali masigi mathakta lanchana sabu manba khonjelda yumda changu haina hairakpadu amuk ningsingle thoibi awathabi charibadu mahau mathum khangdre masadu ipa hek pakhali nganthoi ahim chalage kainu lakpada ngai sidi isa se kanum sum tawsile mai ga se bangmang sum sagale mihul ga se mathong maram da khangre ai chalage wase hairam laga chakhum dagi chen thorak pada thongjil mapanda lancha ga muk mayok nei thoibi masadu tokfam khangda hoi mai so haida nakal da thaidok laga chatke tawi adubu lanchana machi phauba lengda thawaina leptuna leibaduda hantok haiba sungamne thoibi ki matawaduda lancha sa sum yenglibani matangduda ngan thoidu chakhumdagi lauduna thoklei nungshi leina naraga chelaga kana roi thoibi ai la yengbi ga hai lancha leptuna leirambadu ubada ngan thoi nganglambadu chap lepi aduga makhut anina machindu menduna le thoibi dasu pakhatna yengle thoibi de mamit ushinduna khangle tanja aduda lekrak manungda changlo hairabaso ngamladawani adubu lekrak de hairunu leina phamphawba leite mamit manada sugatlaga mamaidu leithokduna khangi lancha sungan thoina hairibadu mayek sengna tahawi
ꯑꯗꯨꯅ ꯃꯥꯁꯨ ꯃꯤꯍꯨꯜ ꯆꯣꯡꯂꯤ꯫ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ "ꯅꯕꯥꯅꯤ ꯉꯁꯤ ꯊꯕꯛ ꯈꯔ ꯇꯧꯍꯟꯕ ꯇꯥꯔꯦ." ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯟꯆꯥ ꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯈꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯂꯦꯞꯂꯤꯕꯗꯨ ꯃꯆꯤ ꯂꯦꯡꯗꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯍꯧꯖꯤꯛꯇꯗ ꯃꯕꯨꯡꯕꯨ ꯀꯤꯖꯕ ꯐꯥꯎꯔꯛꯏ꯫ ꯊꯣꯏꯕꯤꯗ ꯇꯞꯅ "ꯁꯣꯔꯤ." ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯕꯨ ꯁꯥꯎꯕꯗꯤ ꯅꯠꯇꯦ, ꯂꯟꯆꯥꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯟꯕꯗ ꯄꯥꯈꯠꯄꯅꯤ꯫ "It's okay. ꯇꯥꯃꯣꯅ ꯃꯈꯥ ꯍꯪꯉꯛꯑꯗꯤ ꯅꯪ ꯀꯩ ꯈꯨꯝꯗꯣꯏꯅꯣ?" "ꯈꯪꯗꯦ. ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯣ? ꯇꯥꯃꯣꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯕꯅꯤ ꯊꯣꯏꯕꯤ." "ꯑꯗꯨꯁꯨ ꯑꯩ ꯈꯪꯗꯦ. ꯍꯦꯛ ꯍꯥꯏꯔꯗꯤ ꯃꯥꯁꯨ ꯂꯣꯏꯅ ꯄꯨꯡꯁꯤ ꯁꯤꯟꯅꯅꯤ ꯉꯁꯤ." ꯊꯣꯏꯕꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯉꯥꯟꯊꯣꯏ ꯚꯥꯞ ꯇꯥꯗꯦ꯫ ꯉꯥꯡꯅꯔꯤꯉꯩ ꯂꯟꯆꯥꯗꯨ ꯅꯣꯠꯕꯨꯛ ꯑꯅꯤꯒ ꯂꯥꯏꯔꯤꯛ ꯑꯅꯤꯒ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ "ꯁꯤꯁꯤꯜꯂꯨ ꯂꯥꯎ." ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯁꯤꯜꯂꯨ ꯂꯥꯎ ꯍꯥꯏꯅ ꯊꯕꯛ ꯄꯤꯁꯤꯜꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯏꯉꯛꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯇꯦꯕꯜꯗ ꯅꯣꯠꯁꯤꯡꯗꯨ ꯊꯝꯂꯒ ꯍꯥꯏꯔꯛꯏ꯫ "ꯁꯤꯅ ꯍꯤꯁꯇ꯭ꯔꯤꯅꯤ, ꯁꯤꯅ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯅꯤ. ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯅꯤ ꯑꯃꯃꯝ ꯗꯦꯠꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯟꯗꯣꯛ." ꯃꯇꯧ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤꯕ ꯑꯅꯤꯗꯨꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯌꯔ ꯑꯃꯃꯝ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯩ꯫ ꯇꯜꯂꯤ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛꯇꯨ ꯑꯃꯃꯝ ꯂꯧꯔꯒ ꯁꯤꯟꯕ ꯍꯧꯈꯤ꯫ ꯂꯟꯆꯥꯁꯨ ꯑꯅꯤꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯗꯣꯛꯅ ꯁꯤꯟꯗꯣꯛꯇ꯭ꯔꯕꯁꯨ ꯌꯥꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯊꯕꯛ ꯄꯤꯔꯤꯕꯅꯤ꯫ ꯋꯥ ꯉꯥꯡꯒꯟꯗꯦ, ꯃꯕꯨꯛ ꯏꯪꯉꯤ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤꯁꯨ ꯑꯃꯗꯤ ꯂꯩꯖꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯊꯣꯏꯕꯤꯅ ꯃꯤ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒ ꯃꯆꯜ ꯉꯥꯟꯊꯣꯏꯅ ꯅꯨꯡꯁꯤ ꯂꯩꯅ ꯅꯥꯔꯦ ꯍꯥꯏꯅ ꯂꯧꯔꯛꯄꯗꯨꯒ ꯃꯗꯨ ꯇꯥꯍꯧꯕꯗꯨꯒꯤ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯅꯍꯥꯟ ꯑꯗꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯣ? ꯑꯩꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯚꯥꯞ ꯇꯥꯔꯣꯏꯗꯣꯏ ꯖꯥꯠꯂꯣ? ꯅꯤꯡꯉꯥꯏꯅ ꯑꯩꯉꯣꯟꯗ ꯇꯧ, ꯑꯗꯨꯒ ꯋꯥꯈꯜꯅ ꯑꯇꯣꯞꯄꯒ. ꯆꯥꯛ ꯐꯥꯎꯕ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯅꯨꯡꯁꯤ ꯂꯩꯅ ꯀꯩꯅꯣ?" ꯑꯃꯨꯛꯁꯨ ꯅꯣꯛꯏ, ꯑꯃꯨꯛꯁꯨ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯂꯤ, ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯂꯤꯊꯣꯛꯇ ꯃꯄꯤ ꯁꯤꯟꯊꯩ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯊꯣꯏꯕꯤꯅ ꯀꯔꯤꯅꯣ ꯈꯔ ꯏꯔꯤꯕꯗꯨ ꯊꯥꯕꯜ ꯃꯉꯥꯜꯁꯨ ꯆꯪꯂꯛꯇꯨꯅ ꯍꯨꯔꯥꯟꯅ ꯄꯥꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯆꯤꯜ ꯃꯥꯁꯨ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯅꯤ, ꯌꯦꯡꯉꯅꯨ ꯍꯥꯏꯕꯒꯨꯝ ꯊꯥꯕꯜ ꯃꯥꯕꯨ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯤ, ꯑꯃꯨꯛ ꯍꯥꯡꯗꯣꯛꯏ ꯇꯧꯗꯨꯅ ꯁꯥꯟꯅꯩ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯆꯤꯡꯁꯤꯜꯂꯝꯕ ꯀꯔꯇꯦꯟ ꯑꯗꯨ ꯑꯃꯨꯛ ꯆꯤꯡꯊꯣꯛꯇꯨꯅ ꯊꯥꯕꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯍꯦ ꯊꯥ ꯊꯋꯥꯟꯃꯤꯆꯥ, ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯂꯩꯆꯤꯜꯂꯨ, ꯊꯃꯣꯏ ꯑꯁꯤꯅ ꯃꯥꯕꯨ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅꯗꯤ ꯈꯪꯕꯤꯌꯨꯀꯣ." ꯃꯤꯂꯤꯇꯔꯤ ꯀꯦꯝꯞ ꯑꯗꯨ ꯑꯍꯤꯡꯗꯒꯤ ꯄꯨꯡꯆꯤꯛ ꯆꯤꯛ꯫ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯁꯤꯐꯥꯏ ꯈꯔ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯂꯟꯆꯥꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯩ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯗꯦꯜꯂꯤꯗꯒꯤ ꯊꯥꯔꯛꯄ ꯆꯦ ꯆꯥꯡ ꯈꯔ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯄꯨꯡꯗꯤ ꯊꯦꯡꯂꯦ꯫ ꯐꯥꯏꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯆꯨ ꯊꯣꯛꯇ꯭ꯔꯕ ꯃꯜꯂꯕ ꯆꯤꯊꯤ ꯑꯃꯁꯨ ꯃꯔꯛꯇ ꯌꯧꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯦꯗ꯭ꯔꯦꯁ ꯌꯦꯡꯕꯗ ꯅꯣꯡꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯦꯗ꯭ꯔꯦꯁꯇꯨ ꯃꯌꯦꯛꯇꯤ ꯁꯦꯡꯗꯦ꯫ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯤꯊꯤꯗꯨ ꯄꯥꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯥꯜꯂꯝꯕ ꯕꯜꯕ ꯑꯗꯨ ꯐꯨꯠ ꯃꯨꯠꯊꯣꯛꯈꯤ꯫ ꯍꯧꯒꯠꯇꯨꯅ ꯃꯩꯈꯦꯠ ꯈꯦꯠꯂꯒ ꯀꯦꯟꯗꯜ ꯆꯝꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯦꯟꯗꯂꯥꯏꯟ ꯐꯣꯟ ꯑꯗꯨ ꯈꯤꯡꯂꯛꯄꯗꯨꯗ ꯀꯅꯥꯒꯤ ꯀꯣꯜꯅꯣ ꯑꯍꯤꯡꯁꯤꯗ ꯍꯥꯏꯅ ꯁꯦꯀꯦꯟ ꯈꯔ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯝꯗꯨꯅ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯦꯂꯣ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗꯦ ꯅꯥꯀꯜ ꯑꯃꯗꯒꯤ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯟꯆꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ "ꯑꯩ ꯋꯥꯔꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯇꯥꯃꯣꯂꯟ? ꯏꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯎꯒꯕ."